Jumuah numit ki matik mukun. Sariyata Jumuah numit ki matik mukun thak ayam no wang laki. Allah ki Rasul S.A.W.gi na haibiramme. Jumuah ki numit na atopa numit singdagi khwaidagi hena matik mukun wangi. Atopa hadis samad laki. Numit thoklibin numit singi manungdagi khwaidagi hena phaba amasung khwaidagi hena thak wangban numit Jumuah ki numit ne. Numit Asida Hazrat Adam alayhi salam was same ki. Numit Asida mahak was Jannah thaki. Qayamat numit Asida Oigadra. Akhirah farishta sing asman zamin numit ching pa turel punna Jumuah ki numit pukki. Qayamat Oigadra haina maramadna Qayamat Jumuah ki numit Oigadra. Atopa hadis samad laki. Jumuah ki numit Allah Ta'ala na ummate Muhammadiyya ummatam amappi nabi. Madada Allah Ta'ala da dua tawrabadi taseng madu kabul tawbi. Jumuah numit ki akhannaba pungza. Jumuah numit ki akhannaba pungza asigi Matangda hadis pu sandok na takpa singna wafum kaya ibiri. Hafiz ibn Hajar rahmatullahi alayhi na Fathul Bari da wafum nifuga mga ibiri. Dua kabul Oiba pungza asi Jumuah numit ki asar dagi maghrib fawgi matam asini haina. Hadis ki ustad ayamna hairi Hazrat Maulana Khalil Ahmad Saharanpuri rahmatullahi alayhi na Bazdul Mazhud Iri. Hafiz hadis Said bin Mansur rahmatullahi alayhi na mahaki larik achum bas Sunnat kalloina na bayan tawri madudi Jumuah numit ki akhannaba pungza asigi Matangda. Sahaba karna muzakara tawramme madud wafam asiyan ki madudi matamadu asar matungdagi maghrib fawgale. Anisu wafam na asini matamadu imam na khutba gidma mimbar da fam da matamdagi namaz loiba fawgi matamne. Masjid dua kabul oy. Hadis ki ustad ayamun wafam basibu chummi hairi maramdi hadis sing wafam animak bayan tawri. Hafiz ibn Abdul Barna iri matam anisi dua tawgada bane. Ekoigi buzruk sing dagi Hazrat S.A.W.gi muhaddis Dehlawi rahmatullahi alayhi Amasung Alama Kashmir rahmatullahi alayhi na chingba Hazrat Singh masih hena chummi hairi. Mar masjidagi Sheikh khayana matam ani asida dua Amasung zikr bu akhanna boina chaksin amal tawbiramme. Jumuah numit darud sharif ki matik makun. Hadis sing da Jumuah numit darud sharif yamna sonna ba pautak bibiri. Hadis samad lagi Jumuah ki numit aingon da darud sharif yamna tharak u maram din numit asida farishta sing aigi inak lagi. Nakhoi ki manungdagi kanagumana aingon da darud tharak labadi madu aingon da thunghalli. Mahanga darud sonba loidru fawa. Sahabi amana hangalli. Adom na sikhra matung da su halat asil Oigadra. Allah ki Rasul S.A.W.gi na haibiramme. Allah Ta'ala na jamin da nabi singi sing laba hakchang bu chaba haram tawkre. Aduna Allah ki nabi sing hingdun lay amasung makhoi da chinjak thunghalle. Atopa hadis samad lagi. Jumuah numit ki nungthil da darud yamna solu adu oirabadi aina mahakpu Qayamat ki numit safat tawbi gane.